Imphal Dimapur lambida ngaihak leitana blockade amadi shutdown tawduna miyamda awachai theng pibagi thabag ase makha tana tawraklabadi madu thengnanaba khongthang paikhalagani haina Senapati District Students Association SDS na Jackson Watham lakli Manipur gi yamna maru oiba lifeline amoiriba National Highway number 2 Imphal Dimapur lambi asida ngaihak leitana blockade amadi shutdown tawbaga mari leinana SDSA gi Information and Publicity wing na thadurapa cherolamana hai karisu nataba maram amagidamak Imphal Dimapur lambi ase ngaihak leitana thingba sina passenger amadi pot puba gari kaya chathok chasin tawbada chauna khudong chadre hairiba lambi asigi mapan tangduna mioi kaya hinglibani Manipur da thokliba irang asina maram oiraga mioi kaya awachai theng nangli haibasi aikoi sukhangi adubu Imphal Dimapur lambi asidi safe zone oina thamduna miyam chathok chasinda ayadapan amata piroidabani maramdi hairiba lambi asida tangai fadana changba potlam khuding mak pusilakpa yauna makhal makha kaya gi service sing phanghanduna aikoi gi lifeline haibudu oidibani akaknaba mafam singda total shutdown na chingba tawbada mahairoi loop asina yaningdaba amata leite tawbadabu miyam gi lifeline oiriba lambi asida makhal ama hektagi ayadapan pibagi thawongdi kudakta lepkadabani karigumba maram chadana Imphal Dimapur lambida blockade amade shutdown na chingba tawduna miyamda awaba pirabadi haukiba tang amada Tumnau Pokpi Khulda Phamkiba Association asigi anisuba Federal Assembly na lawkiba warib ki matungina miyam gi hak amasung khudong chadaba pibamdagi ngakthoknaba khongthang lawkhalakani Maramaduna mari lainaba stakeholders singna thabak ama paikhatringai mamangda tungda kari phibam thorakpa yabage haibasi kupna neinaba mathau tai loinana tangdu leitana waroisin puraknabagi lambi thiduna maduda thabak tawba chungani Senapati da leiriba miyamgi yaifanaba amadi Imphal Dimapur lambida ayadapan amata thokhantaba haiba asina kwaidagi maru oiba wafamni hainasu cherolasina makha tarakle